Hello everybody, welcome to 2019. Kamdo biri nungai biri bra. Soidana mai pakpiramgani haiba asa asiga loinana ai Ashok Kumar Singh mayam pumnamakpu apikpa amount dagi business houba channel na mayam pumnamakpu amuk kahanna taramna okchari. 2018 da aikhoigi Kanakdhara team na chauna mai pakna achauba team sembaga loinana achauba thabak kaya pangthoktuna mai pakna thabak pangthokre. Haujik anauba chahi 2019 na lakpasida Hanadagi henna mai pakpa amadi achauba team Kanakdhara team seminasi Haukibana haukre Haujik lagliba chahi 2019 asida achauba team semduna achauba mai pakpa oisi amadi isagi pangalna lepsaba ngamdaba honasi madu oirabadi adomgi izat soidana henkalakani adombu soidana tung inarakani adombu soidana mayamna pamnarakani Nongma soidana adombu thinarakani Nangi team soidana saukalakani mipung khudingna nangbu oiba pamnarakani matam pumba thugaiba manganba tamganu matam pumba thugaiba manganba tamganu khusamnana chaminaba tammu matam pumbada khusamnana chaminaba tammu matam pumbada madudada aikhoigi Kanakdhara achauba team oigani madudada aikhoigi Kanakdhara team achauba team oigani anauba chahi 2019 na lakpasida nungsiraba leader amadi team member sing family isin inau mari mata amadi aikhoi pumba chauna mai paknaba honasi amadi mai pakpa oirasanu haiba aigi motagi thamjari Happy New Year 2019 Anauba chahi sina hobasiga loinana aikhoigi Kanakdhara fashion team leader amadi member mayam pumnamakna kanna honnaminasi masina aikhoigi tungi punsibu chauna mai pahangani masina aikhoigi tungi punsibu chauna mai pahangani join taunabagidamukta aigi ID amadi website link video amadi description da pijari join taunabagidamukta aigi ID amadi website link video amadi description da pijari engon the contact taunabagidamukta aigi phone number 940206308035 ta anytime WhatsApp amadi call toubiyu engon the contact taunabagidamukta aigi phone number 9402068035 ta anytime WhatsApp amadi call toubiyu aduga channel asibu nauna yengbiba targadi channel asibu subscribe toubiyu bell icon nambiyu like amadi share toubiyu masina aina anau nauba puthokchaba channel amadi video khuding adongi nakta hana yauragani jai Kanakdhara happy new year 2019 Mipung khudimona Kanakdhara bu join tawrkani haiba thajaba asiga loina aina aroiboina ai amadi Kanakdhara team Manipuna mayam punopu ikoknona amadi thamoisingna mayam punopu hanna khurumjari amadi thagachaba phongdokjari thank you all